tongan tongan ba mafamsingdagi Kukisingbu tanthoknaba honaraklagani mafam amada Kukisingna nauna khunda silakpa matamda mafamduda hana lerimliba mising mipaiba honaraklagani karigisu mipaiba pokloi Kukisingna tongan ba mafamsingda ain kaina khunda sili haibasidi mayamna ikang khangnarba wafamni aduga makoina leisiluriba mafam aduda hekta separate administration tanbagi thabaksu sathari aduna Karbi Anglongda ain kaina khunda siliba Kukising takthokadabani haina KAAC na hairakli Pandam Paukse da Phongdokkhibagi matung inna Manipur da Kukisinggi Toukhre administration talakpagum Assamgi Karbi Anglong dasu ain kaina khunda selekliba Kukisingna separate administration talaklagadra haibagi mafam adugi yelawmi singna mipaiba poklei Manipurgi irangna maram oiraga lanjellakpa Kukising Karbi Anglongda ain kaina khunda selekliba asi athubada lokthokadabani haina Karbi Anglonggi Autonomous Council gi Chief Executive Member Tuliram Ronghangna akanba wafam thamkhre wafam asi Karbi Anglonggi Indigenous Tribal singda land pata yenthokpagi thoramda paumi singda phongdokhibani mahakna paumi singda hai hojik aingi wangmada Karbi Hills ta Kuki lising amarom imung chamnga rom khunda sinduna leiri aingi wangmada khunda siliba Kuki khulsing asi athubada takthokhigadabani Manipurgi irangna maram oiraga Karbi Anglongda illegal Kukising sangsilakpagi achoba mipaiba pokle haiba wafam thamki amaromda len pata yenthokpagi thoram adu Karbi Anglonggi denkimo apamda pangthokpaga loinana Karbi Anglonggi tribal indigenous singda len pata sing adu yenthokibani Aikoi Manipurgi oinadi matam chana cheksil hogdabana aikoi hojik yamna khudong thiba phibam amada leire tamthireba mahik tilna mayon phawba yawna chik tuna chathokraba aruba phibam da leiraba pambi amagumle adubu Manipurgi phibam asi urga tongan ba lam kayana tamjanafam para oiri Aikoi Manipur dasu ngasi mak oiriba phibam asi thorakani haiba mangjauna khanghauramba tarba aduga matam chana thabak paikhatlamba taragadi ngasi wariba phibam asi yauna soklamdabasu yai matam amada Congress na soirambadagi tawrakpani amuk hai BJP noidi hojik soiribase semdokpa yadra amuk hai awok athom tawduna leibagi chayetnaba phibam asidi prajana pamba nate praja aikoina pamjabadi miyamgi lanthum amadi punsi ngak senbiba asini Miyamgi punsi lanthum ngak senbiu launa angang ahum yauna jiridagi mioi taruk tamthina hatopi khroba matungda amuksu leimakhong area da amuk mioi amaga mangkhre haibagi paulakliba asini MLA gi yumdi bab wire khaduna Central Force Security maron ngakhanduna checksin thamkiba yai adubu aikoi praja miyamgi punsidi kanana ngak senbi dawribage Central Security Force maron company kaya state asida thajilakrabasu aikoi praja miyamgi punsi ngak senba ngamdre haibasidi tattana thokliba thodoksing asina sakhini Yathangbu pirabadi leiriba security force sing asina miyoibagi punsida temsing nariba terrorist sing phagatpa irai laina ngamgani adubu thajilakliba security force masing phanayam yamlabasu terrorist singbu phanaba yathang pidrabadi karisu kanadaba yengduna leigadaba babok amugum leigani haibasi praja section kayadagi mot pinarakraba leikrabani Aikoigi Chief Minister nadi adugumba fattaba hingsa ki thabak tawriba miyoi sing adubu phagatnabagi damakta thibu humba chathabagi thabak leptana chathari haina phongdokli Case kayamasu NIA da sinakre aduga hingsa ki thabak tawba fattaba miyoi sing adu masak khangdokpa khara makhaidi ngamle haiba wafam su Chief Minister na phongdokkiba leikre adubu miyamna pamliba asidi mara leiba sing adubu matik saba dandi piba aduni aduga matung manau toroktanaba yade haiba ama khanganbaga loinana chamjaraba micham prajagi punsi aki akhang yaudana leiba punsi amada lenba phanghanbiba atuni Manipur da salairiba lengak asi dictatorship ni direct mak haidragasu nakoinana masiga manaba artist yenba wahi kaya opposition party gi maikai gi phongdokkiba kaya leikrabani masigal mari leinaba wafam amasu ex-CM Ibobi Singhana phongdorokli madudi India gumba leibakta dictatorship ki lengak kuina chatloi mulamdai gi thaumai gumbani Manipur Pradesh Congress Committee MPCC gi Legal Department na sinduna humdra manga suba National Constitution Day gi thoram asi BT Road ta leiba Congress Bhavan da pangthokre thoram aduda MPCC gi President Kaisam Megachandra CLP leader Okram Ibobi CWC gi member Gaikhangam MPCC gi Legal Department ki Chairman
Sanokjam Shyamcharan saruk yaki thauram aduga mari leinana CLP leader Okram Ibobina phongdokhibada law and order ngakpa ngamdraba miyam gi punsi amasung lantum kanba ngamdraba lengak lehenbagi mathau tadre haina miyam punna lauthokpa mathau tai constitution na piriba haksing chapchana fanganduna democracy gi asengba machat adu leibak asida laknaba honaba mathau tai masina maram oiraga Manipur dasu India bloc haiba political party singi apunba alliance amagi chapter hangdoktuna punna constitution kannaba punna changsin minarakli haiki mahakna makha taraduna constitution gi matangda India asi secular leibak oigadabani apamba dharma chatkadabani adubu mipum khudimakna makoi gi lining lisat ki puyasing adugumna constitution busu khangadabani Indian constitution asi karamna equality porakadagi haibada yumpham oi haina palladuna matam amagi matung inna constitution semdokli haina su phongdokhi lengak supremacy oina dictator gi mawong tawba yade haina phongdokladuna NDA lengak oibe yai atopa lengak oibe yai matam gi matung inna lengak na constitution da yauriba provision sing overlap tawraga chatpra natraga violate tawbra haiba mipum khudimak na yengsenba tangai fadaba lei haiki mahakna hai nampu safuda lengak sasan tawduna lengak asigi mayokta wangang ba khudimak pha punbagi thabak chathariba lengak asimak constitution gi wangmada lengak pani haibada haimanba thokloi asigumba lengak ki matam loigedaba khajiktang ngaire democracy chatpa India gumba lengak tadi dictatorship ki lengak kuina chatloi mulamdai gi thaumai gumbani opposition da lei haiduna ruling bu hunduna ngang banate sahi manga subaga mikhal pangthokpa haiba constitution gi kanglon thugaiduna mikhal kaya matam laba phawbada pangthoktana leiriba asimak constitution khongaunabani hairoidabagi maram leibra haina hangki lengakti matam gi oina ahongba lakani tawbudabu paliba lengaksing asi constitution gi kanglon ngakna chatli natraga chatte haiba miyamna nainabiu haiki Central leadership haibadi Prime Minister Narendra Modi amadi Amit Shah Home Minister makoina Manipur gi irang ase pukning changna loisinaba honabide haiduna praja section kaya ki maikai dagi pendawa pham kaya thamlakrabani kokomina su Amit Shah bu boycott tawkibaga loinana lenga ki loisang pungnamak numit nini thingjinkhre hairi lengak na laukiba warep numit tarit ni manungda pangthorak tabadagi coordinating committee on Manipur integrity kokomina Union Home Minister Amit Shah boycott tawbaga loinana hayengdagi numit nini state asida center gi loisang pumnamak thingjinkre Lamphel da leiba kokomi gi office ta kokomi gi coordinator Thokchom Somarendro na hai tha asigi 19 da chief minister na chair loduna ruling MLA singi oiba mifam ama pangthoktuna warep sing lobaga loinana warep sing numit taret ni gi manungda pangthokpa hainasu warep lawki adubu numit taret ni helabasu lengak na makoina lawkiba warep thabak oina pangthokpa ngamdrabanina kokomina miyam ga loinana khongjang changsin naba phirep lawre mahak na hai tha asigi 19 da chief minister N Biren chair loduna pangthokhiba NDA gi MLA singi mifam aduda tha asigi 13 da Manipur gi Tampaki police station tarukta amuk hanna auspa thamjilakhiba adu central government na amuk hanna lokthoknaba taksinba jiribamda angang ahum nupi ahum pharga tamthina hatkhiba thodokta chenaba kuki militant sing asigi mathakta numit taret ni gi manungda paksana operation chathaba nupi angang taruk hatpada chenariba kuki militant singbu numit taret ni gi manungda unlawful organization ni haina lauthokpa hairiba thabak sing asi pangthokpa ngamdrabadi makhata na kari tawgadage haiba NDA gi legislature sing miyam ga tanaraga thabak tawba athuba matamda Manipur da mahausa gi punsi hanjilaknaba center amadi state lengakna lokhatpa yaba thabak lokhatpa haiba warep sing lawkhibani warep sing asigi manungda numit taret ni gi manungda pangthokani haina lawkhiba warep sing ngasi numit taret ni suruba phawbada thabak ta onthokpa ngamdrabanina kokomina miyam ga loinana khongjang changsinaba firep lawre ahanba numit nini gi khongjang ama oina Manipur da leiriba state government ki department sing amadi central government department sing numit nini thingjinle haina Thokchom Somarendro na lauthoki adubu thingjinba asida essential service ka mari leinaba sing amadi educational institution sing di yauroi haiki amaromda Manipur da center lengak na proxy war satharikliba asibu yaningdaba phongdokpa loinana tha 19 helaklaba Manipur gi irang loisenba ngamdabagi damak kokomina miyam go loinana khudaktagi Union Home Minister Amit Shah boycott tawre haina sumhakna lauthoki amaromda Manipur miyamna mamangdagi demand tawduna lakhiba kuki MLA ani
minister puriba asi lokthokadabani haiba akanba khongjang miyamga loinana changsilagani haina su phongdokhi kokomi na changsingadoriba khongjangda miyamna mapung fana sogatpiu haibaga loinana makha tana changsingadaba khongjang numit nini gi matungda kokomi na miyamda khanghanjagani amaromda NDA legislature singi mifamna karigumba thabakta onthokpa ngamdaba tarabadi manipur miyamga tanaraga thabak lokhatpa haikhiba adugi matung inna state lengaki maikaidagi masigi matangda atubuda makoigi firep sumiyamda khanghangadabani haina su thoksom somorendro na phongdokhi kokomi gi firep asumna laukthorokpa asigi paukhum oina oibatai chief minister nasu wafam kaya phongdokre chief minister na phongdokhibagi matung inna thamkhiba demand kudimak loinamak thabakto onthokpa ngamdragasu khara makaidi thabakto onthok na akanba khongjang sing changsin biraganu haiba wafam asini aduga matam matamgi oina paikhatpam thokpa thabak thorom kaya ama sarkarna manungda paikhatli aduga mayamda phongdokpa yaba yadaba haiba amasu leiba maramna mayamda loinamak haidoktabani haina su phongdokli CM na phongdokhibagi matung inna NIA na tigatuna jiri dagi miyoi taruk hatkhiba mara leibasing adu phagatnaba yam kanna honari terrorist ni haina hek laukthokpa adudi NIA thijilaba matungda karamba kanglupno haibadu phajana khangdoklaba matungda lauktokadabani haikhi aduga manipur gi mafam ayambada aspa thamjilakliba asisu lokthok pinaba center da yamna kanna taksin khigani hairi CM na phongdokliba wafam asiga mari leinana NIA na kari kari thabaksing lokhat khrbage haibado amuk yengminasi irang asiga mari leinana criminal case nipan Assamgi NIA court transfer tawbada Supreme Court na ayaba pikre Manipur iranga mari leinana Imphal gi NIA special court ta leiba criminal case nipan NIA special court Guwahati da transfer tawbada Supreme Court na ngasi ayaba pikre agency gi pauna hai unlawful activities Prevention Act 1967 gi makada Manipur Police na lokhatpa case nipan makata na tiganaba Additional Investigation Agency NIA da sinaduna Imphal gi NIA special court ta leiriba casing ase Guwahati gi NIA special court ta transfer tawbada Supreme Court na ayaba pikibani casing ase Imphal da trial chathabada khudongchadaba leibana Imphal nataba atopa state singi NIA court ta transfer tawbada ayaba pibinaba NIA na Supreme Court ta haijarakibani NIA gi wafam adu Supreme Court ki Justice JB Paridiwala amasung R Mahadevan gi division bench na khanaraba matung case nipan transfer tawbagi ayaba adu pikibani NIA gi maikaidagi ASG Aishwarya Bhatina lepki amadi case nipan asigi 21 person singi council sing su saruk yakhi NIA gi maikaidagi hojik Manipur da oiriba phiba masi yenglaga criminal case nipan asi Imphal da free and fair oina trial sathaba oithok loidabana casing asi khudong chagadaba atai state sing da leiba NIA gi special court ta transfer tawbinaba haijarakhi Manipur gi iranga mari leinana Central Bureau of Investigation CBI na lokhatpa case kuntaret Assam da transfer tawkiba amadi refer tawbaga loinana NIA Act 2008 ki section 13 amasung CRPC 1973 ki section 406 ki makhada casing asi transfer tawbinaba NIA gi wafam aduda Supreme Court na ayaba pikibani Supreme Court ta chathekiba hearing aduda respondent kharagi mahut sinduna saruk yakiba senior advocate Colin Gonsalvena casing asi Delhi da transfer tawbuna phagani haiba haki mot thamki adumakpu advocate Siddharth Borgohain amasung ahan them Henry na Delhi da chathok chasin tawbada ka hena paisa changadaba amadi Guwahati da tawrabasu practical challenging leibana Manipur gi yumthangnaba Mizoram natraga Meghalaya gumbada oina transfer tawnaba propose tawki adumakpu Justice Paridawala na casing asi state amakhakta da trial tawbana hena phaba amadi kudong chagadaba lei haiba wafam thambaga loidana case nipal asi special NIA court Imphal dagi Guwahati da leiba special NIA court transfer tawnaba khanghanki adubu equising Assam da pubada khudong thiba tholakpa yabagi akiba wafam sing respondent ki maikaidagi thamlakpa wafam gi matangda equising court ta puthokpada asoi angam thokhan danaba daita NIA na lawgadabani haina apex court asina khanghanki hairi